Lakliba tang nipan nomaijing numita New Delhi gi Jantar Mantar da Meecham Prajabu tamthina hatok tuna lakpa Kuki terrorist ke Maiyokta amasung makhoi support tawriba Kuki Militant tara khudakta disqualify tawgadabani haibagi achetpa pandamda All India protest hauragani haina Mahesor thaunawjamna phongdokre haujik rajniti dol gi yaka yengnaba matam nate haujik ima leibak Manipur bu thugainaba tawriba machet tanaba tawriba Kuki terrorist sing ase Manipur dagi natana India pumbadagi muthatkadabani haina Mahesor na Masida miyam punna lakliba tang nipan nomaijing numita punna saruk yaminaduna apunbagi saktam ulasi haiki. Mayam kurumzari lakliba December ki tang nipan Sunday numita New Delhi da Jantar Mantar da Manipur bumangan na batawriba Meecham Prajabu tamthina hatliba Kuki terrorist amasung Kuki Militant Singi Maiyokta akoi lakliba tang ay December 2024 da akoi sit-in protest pamjagadawri Jantar Mantar da masi amatagi oina apunbagi panggalamu minasi Maramdi karigino haiba matamda si politics ki ama khaidok naraga machoy tanaraga tawdabida amattoy na punminaraga akoi gi rajniti gi don gi adu adagi organization gi adum ta yengdabida akoi Manipur kan dabi ade hairakanda amattoy na punminarakanda akoi gi makoi Kuki terrorist ki Maiyokta leminasi karigino makoi na tawrise yamna helabani karigino makoi na kidaba Iba khangba mi yaudaba makoi tawninga da tawba yare khangba khanba makoi gi maningda akoi gi di MLA lay akoi gi di minister lay akoi gi di minister lay haina interview da bo phongna Meecham nupi ahum hapdo Kuki terrorist ne kaina paulelian khawkip tu direct ka haiba ngamba LM khawte na ga CRPF na hatliba Kuki terrorist sing dubu martyrs de ga haiba ngamba haiba se makoi na phong na support tawre haiba ta abani aduna makoi Kuki MLA taragi mathakta disqualify tawina ba plus Kuki terrorist Manipur dagi na tabada Bharat pumbadagi Muthatnaba Indian government na decision logadamni aduna hausipo longdrip se karigino adiyamna akoi Indian forces solabra army sing se solabra karigino moi Kuki terrorist ki Maiyokta koina lepang noi na koina lepang amdri sida koina makoi gi Maiyokta lepaudraba na ulai palai tawrakanda amaju shokta na ba si si hairagadi mo khoi kangbu shokani si tawragani makoi shokani kaina khallaga ulai palai tawraga rasiti sana lairaba Mam China laira kada rasiti dang sana lairaba decision logadaba se khangdraba adudi akoi future yamna wagani